Laiva kainaba government paiba natte Manipur gi apunbagi saktamda singnarakpanina punna thengnaminasi haina Chief Minister N Biren Singha na phongdokre. Chief Minister na wafam ase BJP Manipur Pradesh ki President A Sarda Devi ga loinana irang asida lanjenaraklibe miron bisingna leiriba khuman lampak relief camp ki phibam yangsinbagi khongsata phongdokhibane. Relief camp aduda leiribe nupisinga unabagi khudong chaba lauraduna Chief Minister na irang asina sogalaba miyamgi damak government na paikhatnaba honariba thabak thauramsing phongdokhe. Biren haike government na ahanbagi oina lanjenaraga leiriba mayum makai leitraba singidamak Sanglabada numit nifuga mangani gi manungda matam kharagi oina lainaba yum saraga ne adubu government de yum sabagi thabaga se tha amagi manungda loisinaba pandam thamle July ama fauba sangdokraba kalen suti asigi manungda ahan bagi oina class 1 dagi 8 faubagi manungda lariba mahiroi sing lairik tamba phanganabagi matangda su khanare lakliba numit kharani asigi manungda relief camp singda lariba imung amagi mi amada pocket money oina lupa lising amamam piba horaga ne Mafam aduda leiribi nupisingi awabada saruk yaraduna Biren haike handak thokliba irang ase nakhoi mayamsu nungairamloi aikhoisu nungaite adubu khwaidagi nungaitribadi aine Biren hai irang asi kanana lanbage kari tawrubagi no haiba nainade anaba adu diagnosis tawraga laina adu khangba ngamme maitaina schedule tribe ta sanbiyu haibagi matangda high court na government ta chayol marigi manungda yaningbra natraga yaningdabra haibagi report ama pirau haibane adubu hairiba report adu government na pidre Biren hai maitai sing na talagliba demand adu government asina yai hai khrabra yai haidringai da mahakpo belian waheliba si karigino masina takpade karigumba makhalge hidden agenda ama leire hairiba hidden agenda adu khangminase tarai na laibak sokadaba tarai na izatibu mikha polhangadaba adu ayhak natte government na santi purangna bakan na honore laibak kainaba government paiba natte Manipur gi lam machet ama sokpa yaroi Purup kuntraga mari leiriba se punna leiminagadaba ne Schedule tribe talakpada government na che amata ikhidre che idringai da karigi attack tawribano haibaduge wahang ase Manipur ge India gi amasung malemda leiriba miyamna masigi paukhum hana pidaba matamda mahak surrender tawgi haina Biren na phongdokhe haujik thengnariba se Manipur thugai gi haiba kangbu amaga Manipur thugai ba yaroi haiba kangbu gani haiba se munna khangba ama mathau tai Haujik santi hanjilakna ba maikairomda lakhanaba community singda paw adumak thare adubu Manipur gi apunba saktamda singnarakpanina punna lemina si haina Chief Minister na appeal tawkhe Chief Minister na makhata na appeal tawraduna hai haujik violence ki thabak tawba lepse miyoi bagi minung si mangki bagum su ui khangba ngamda bagi su oiba yai yekna ba masak khangna chalhanninge phattaba kharadu masak khangdoklaga phattaba dugi oina treat tawse pumnamak puloina yekna bani haina longna ba tawbigano Amaromda BJP ki central leader singge advice amasung party ki state president A Sarda gi liching makhada miron bi singi damak party asigi worker singna honragli basida nungai ba phawwe ngasi phawba mafam asida punna miron bi yangkhai gani thoigi manungda asoi angam yaudana punna angang 13 unakhi ba simak nungai ba phawwi haina su Chief Minister na phongdokhe